ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ topic ꯑꯩꯈꯣꯏꯅ YouTube class ꯇꯝꯗꯣꯏꯕ ꯑꯁꯤ ꯍꯤꯟꯗꯤꯒꯤ tense ꯇ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯣꯏꯅ confuse ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯅꯤ ꯀꯩꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯦ ꯍꯥꯏꯕꯁꯦ ꯑꯃ ꯑꯗꯒꯤ ꯍꯨꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯍꯦꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯍꯨꯝꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯝꯗꯣꯏꯁꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯦꯟꯁ ꯑꯁꯤ ꯄ꯭ꯔꯖꯦꯟ ꯇꯦꯟꯁꯀꯤ ꯐꯣꯔꯝꯗ ꯉꯥꯡꯕ ꯀꯥꯟꯗ ꯄ꯭ꯔꯖꯦꯟ ꯇꯦꯟꯁꯇ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯍꯦ ꯍꯨꯡ ꯍꯦꯡꯁꯤ ꯍꯦ ꯍꯥꯏꯔꯒꯗꯤ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯏꯁ ꯍꯦꯒꯤ ꯃꯊꯧꯁꯤ ꯏꯁ ꯍꯦꯚ ꯍꯦꯁ ꯑꯗꯨꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯍꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯗꯣ ꯑꯗꯨꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯍꯦꯡꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯒꯤ ꯃꯊꯧꯅꯤ ꯃꯈꯣꯏꯅ ꯁꯤꯗ ꯂꯧꯔꯤꯁꯤ ꯍꯧꯖꯤꯛ ꯑꯍꯨꯝꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯤꯟꯗꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯤ ꯀꯔꯤ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯃꯦ ꯍꯥꯏ ꯑꯥꯏꯁꯤ ꯃꯥꯏꯅ ꯀꯩ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯃꯦꯔꯥ ꯅꯨꯄꯤꯒꯤꯅ ꯃꯦꯔꯤ ꯑꯗꯒꯤ ꯃꯤꯗꯤ ꯀꯩ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯨꯖꯦ ꯍꯥꯏꯕ ꯁꯤ ꯁꯦꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯦ ꯍꯤꯟꯗꯤꯗ ꯃꯦ ꯍꯥꯏꯔꯦ ꯃꯥꯏꯁꯦ ꯍꯤꯟꯗꯤꯗ ꯃꯦꯔꯥ ꯃꯦꯔꯤ ꯃꯤꯁꯤꯅ ꯃꯨꯖꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯑꯣ ꯌꯨꯁꯤꯅ ꯇꯨꯝ ꯑꯗꯨꯒ ꯑꯥꯐ ꯁꯤꯗ ꯇꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯛꯁꯤ ꯅꯥꯏꯗꯕ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯕ ꯋꯥꯍꯩꯅꯤ ꯑꯗꯨꯒ ꯑꯥꯐꯁꯤꯅ ꯐꯣꯔꯃꯦꯜꯅꯤ ꯔꯦꯁꯄꯦꯛꯇ ꯋꯥ ꯉꯥꯡꯕ ꯏꯊꯛꯀꯤ ꯑꯍꯟꯁꯤꯡꯗ ꯑꯗꯨꯒ ꯇꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯥꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯤ ꯅꯠꯇ꯭ꯔꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤꯗ ꯋꯥꯍꯥ ꯍꯥꯏ ꯁꯤꯁꯤꯡꯁꯦ ꯍꯌꯦꯡ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯅꯤ ꯋꯥꯍꯥ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯝ ꯍꯥꯏ ꯍꯝ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯈ꯭ꯔꯦ ꯑꯥꯏꯁꯦ ꯀꯩ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯃꯦ ꯍꯥꯏ ꯃꯥꯏꯁꯤꯅ ꯃꯦꯔꯥ ꯃꯤꯁꯤꯅ ꯃꯨꯖꯦ ꯌꯨꯁꯤꯅ ꯇꯨꯝ ꯑꯥꯞ ꯇꯨꯝꯁꯦ ꯏꯟꯐꯣꯔꯃꯦꯜꯅꯤ ꯑꯥꯞꯁꯤꯅ ꯐꯣꯔꯃꯦꯜꯅꯤ ꯍꯤ ꯑꯣꯔ ꯁꯤꯁꯤꯅ ꯋꯥꯍꯥ ꯋꯤꯁꯤꯅ ꯍꯝ ꯍꯥꯏ ꯃꯊꯪ ꯑꯃꯨꯛ ꯋꯥꯍꯩ ꯑꯃꯅꯤ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯗꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯋꯦ ꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯋꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯕꯖꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯝꯈꯤꯕ ꯍꯦ ꯍꯨꯡ ꯍꯦꯡ ꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯝꯗꯣꯏꯁꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯖꯔꯛꯀꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯕꯖꯦꯛꯇ ꯀꯩꯒꯨꯝꯕ ꯃꯦ ꯍꯥꯏꯕꯁꯤꯅ ꯁꯕꯖꯦꯛ ꯑꯣꯏꯔꯛꯑꯕꯗꯤ ꯁꯦꯟꯇꯦꯟꯁꯇꯨꯒꯤ ꯑꯔꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯖꯦꯟ ꯇꯦꯟꯁ ꯑꯣꯏꯔꯗꯤ ꯃꯗꯨ ꯀꯔꯤꯅ ꯂꯣꯏꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯨꯡꯅ ꯂꯣꯏꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯕꯖꯦꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯔꯥ ꯅꯠꯇ꯭ꯔꯒ
ꯃꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯔꯤ ꯑꯣꯏꯔꯛꯑꯀꯥꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯦ ꯍꯥꯏꯒꯗꯕ. ꯑꯗ ꯃꯤ ꯃꯃꯤꯡꯅ ꯑꯣꯏꯔꯀꯥꯟꯗꯁꯨ ꯍꯦ ꯍꯥꯏꯒꯅꯤ. ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯝꯃꯁꯤ. ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯈꯛ ꯇꯝꯈꯤꯁꯤ. ꯑꯗꯨꯒ sida waha ꯑꯣꯏꯔꯛꯑꯀꯥꯟꯗꯁꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯀꯥꯟꯗ he ꯑꯣꯏꯒꯅꯤ. ꯑꯗꯨꯒ sida hum ꯑꯣꯏꯔꯛꯑꯗꯤ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯀꯥꯟꯗ pluralꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ hangꯗꯨ ꯂꯥꯛꯀꯅꯤ. ꯑꯗꯒꯤ we ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯍꯥꯏꯕꯅꯤ. weꯁꯤ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯀꯥꯟꯗ hang ꯂꯥꯛꯀꯅꯤ. ꯑꯗꯨꯒ hangꯁꯦ ꯑꯩꯈꯣꯏꯅ respect ꯎꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯀꯥꯟꯗ hang ꯁꯤꯖꯤꯟꯅꯩ. ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ respect ꯎꯠꯄ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯎꯠꯄꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ honorable ꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ chief ministerꯒꯨꯝꯕ ꯑꯗꯒꯤ prime ministerꯒꯨꯝꯕ VIPꯒꯨꯝꯕ ministerꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯁꯛ ꯇꯥꯛꯄ ꯀꯥꯟꯗ ꯍꯤꯟꯗꯤꯗ ꯃꯈꯣꯏꯁꯦ address ꯇꯧꯕ ꯀꯥꯟꯗ addressꯁꯦ ꯍꯤꯟꯗꯤꯗ संबोधन हाय. संबोधन तौबा कांदा मखोइसे अखोइना मखोइगी अरोइबदा हैंग हाइना लोगनी. समना हायकांदा हमारे देश में आज हमारे राज्य के मुख्यमंत्री आया हैंग हाइना लोगदोइनी. दुमाने हैंग हाइगा मोइदा रेस्पेक्ट ओली. तौदना ngसाइगी आइना हाइजगिबा ngasiगी अखोइगी टॉपिक असे करिनो हायकांदा अखोइना हे हुंग हैंग से असेगी सिजनबम सिनी. ngasiगी mayam हाइरिबा टॉपिक मचा असिदा खमिनसी mayam aina thajai madudi class asi mayam da kanarangani haba kariguma mayam da kanabiba leirabadi class asi mayam da nungaiba faurabadi mayam na nungsibiduna like share amadi subscribe tobiramo haijari. Thank you. Bye bye.